Manipur THOKLIBA Irang Asina MARAM OIRAGA Ana-Layeng THABAK THOURAM AMADI Healthcare Workers Singda Khudopngchadaba kaya Thengnadaba Natte HAINA Indian Medical Association-Manipur State Branch ki President Dr. LENIN na PHONGDORAKLI. Manipur hauzik oiriba pibam asiga mari leinana ngasi lamphel patha leiba IMA Manipur State Branch ki office ta pangthokpa pawgi mifam amada wafam asi phongdokladuna Dr. LENIN hai Manipur ki Irang Asina MARAM OIRAGA hospital da OPD patient lakpagi chang hanthare masi anaba migi masing hantharakpa nate hospital yona laknaba khonabada khudopngchadaba kaya mayoknabagini Amaramda tongan-tonganba relief camp singda changjafam lauriba inmat singidamak laingakna doctor gi team sing thaduna amade tongan-tonganba NGO loop amasung IMA Manipur State Branch yauna honaraga lakle pumna magasi oiduna su inmat singda chaba Ana-Layeng gi khudopngchaba piba ngamdaba maramna maning thunghanba ngamde atopa mityeng amadana transportation da khudopngchadaba kaya leiba maramna hidak langthaki awatpa dumak leiba yawi Mapung oina yengbada Irang Asina MARAM OIRAGA Ana-Layeng gi thabak THOURAM amade healthcare workers singda chauna khudopngchadaba kaya thengnei haina mangna phongdokhi Paugi mifam aduda Dr. LENIN na makatana hai hauji thokliba Irang asigi ahoba ma laikibanina aroiba su leirakani khanna IMA Manipur State Branch na tumina yenglaga leirakpani adubu haujikti Irang asi makha asum chatharaklabanina Dr. Singda su pendaba kaya faurakle ason anagi mateng pangba amasung miyoibagi punsi kanba haibasida Dr. Singh takpi tambirakpani adubu mara leitaba nupi angang kaya hatorakpa asina aikoi su tumina leiba ngamdre michamgi punsi ngak senba haibasi malemgi oina miyoiba khunaina chanariba lichat amani asigumba phajakraba lichat asing aside Manipurda oiraktabagi achoba mami tare maramaduna mari leinabo authority na asigumba phibam masida matam kuina thambidanaba honaba chungani aikoi masal angam ba thodang launaraga mahusagum tangduleitana hingminanaba puna hona minasi Manipur hauzik oiriba medical amadi humanity gi oiriba masakase leibak asigi machin chatpa yaitong khamdongba singda yauhanaba Indian Medical Association da che thakre hanaso Dr. LENIN na makatana phongdokhi Mara leijadraba mioi singi punsi protect tobiba amadi kanbiba maroina ngamjadraba matomdana hingba ngamjadriba piba angang singbu khoina kanbiba haibase khoigi humanitarian ground dasu logi miyeng dagisu khoi leiriba miyoibagi chanabigi pathap khudingmaktasu masibo khoina ngakna chalibani adunga singasidi amadumak oiraktabasida aikhoina appeal tawjaningi adudi concern oriba miyoi khudingmakna ngasigi oiriba sigumna tungkoina ohenbidaba haibadi amuk peace and harmony amuk la akanda aikoi miyoiba amana miyoiba amabu jat bijat angang hal khaktana amana magi respect toba amana gi mateng pangba amadi apunba malemgi planet sida leminariba khoi punamakse amuk nungsijanana leminabagi khoi punamana angam mangamba thodang yanarakanda khoigi hangi yamna cohesive oiba amaga nungsinana leiba punsi aduguma ama poraknabagi damakta khoi punamak aige ngamjaba thakta punaminabagi tanjadu yaure